COVID-19 laitut ki matamda thawai kubak ta haptuna miyam gi thogal tawkiba nursing staff sing amuk hana thabak tawhanbiu haina COVID Warrior Association gi Executive Secretary Wahengbam Sonia na lenga ki pungning chingsilakli Manipur Press Club ki Thangjing Hall da pangthokiba pawgi mifam amada wafam asi fongdokladuna mahakna hai kumjali singani kungi July 13 da DPC tawduna Directorate of Health Services na COVID-19 ga mari lainana tangkak naina contract basis da staff nurse ahum ga mapan lawki Nursing aduna frontline da changduna thawai kubak ta hapaga phamung chaukhum leiba COVID care center da ahan boina anaba sing mayok na duna laki bani ningsing bayabadi kumjali singani kunmathoi gi me ahum da health and family welfare na thora kiba cherol amada nursing gi thabak kawrak pamatam da COVID warrior sing hana thabak pinaba khanghan kiba su laikhrabani wafam asiba cabinet su puthok khana khrabani masigi sumathakta nursing staff sing ase numit chamani thabak surabadi recruitment tawbagi khudong chaba pigani haina Prime Minister Narendra Modi na fongdokhibasu laikhrabani matam aduda lawkhiba staff singi manungda Jenims amadi atopa stat singi oina thabakki matam sangdokhanba amadi regular tahanba fawba yaukre adubu stat laingak asina laingak ki kangdona mata kaidana lawkhiba nurse ahum ka mapan gi oina de hawjik su karisu tawbidana thamle asiguma phibam asida laingak ki mari lainaba singna nurse sing ase makata na miyam gi thogal tawba phanghanbiu haina so mahakna makata na fongdokhi ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯂꯧꯈꯤꯕ ꯖꯤꯅꯤꯝꯁꯀꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯊꯕꯛ ꯆꯠꯊꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯀꯌꯥꯗꯁꯨ ꯔꯤꯒꯨꯂꯔꯥꯏꯖ ꯇꯧꯕꯤꯈ꯭ꯔꯕꯅꯤ May 3, 2021 Ministry of Health and Family Welfare-ನ letter number Z20015/43/2021 गी notification COVID warriors in any vacancy lakpa matamda first priority PBU haiduna haiba waronje su leikrabani aduga cabinet su puthokpiramnabani aroiba boina akoina haijaningbi hatak akoi anok paliba sarkar sida akoina haijaningbadi akoi bu nungsibiduna chanbiduna s bar oiraba paikha amukhana thaba yararoidaba COVID warriors inda priority PBU haiduna media gi thongda akoi pokmona khurumjari